MSTB meeting tabi basingbu ahanba makta taramna okchaba loina nomaiteng kundisoi kurumjari maraki pau miyamda pijari Kuki militant singna maitei furuk muthatnaba haukiba chahigi Mei 3 dagi chatharagiba lan asi loidriba phawba Manipura mikhal pangthok piganu la loiraga pangthok piu haiduna ngasi langsai thaunagi masing yamlaba thomi singna wangang daba bike rally ama Thawbal amasung Kakching district ta chatkre ngasi ayu pung 10 makhai tabadagi Thawbal district ki Thawbal haukha dagi haukiba silent bike rally aduna to outer Manipur ST parliamentary constituency Jingba district ani asigi assembly constituency taret thungna chatlaba matong wangu sunuda lamthungpam oiki bike rally adu lamthadringai mangoina nang langsai thangnagi convener Khetri Rajibna paummisingda haikibada bike rally adu maru oina mitei singi apunbagi saktam adu mikhalna maram oiraka kayaktanaba pandamda sinbani mahakna hai Kuki singna mitei singi mathakta chatharakliba lan asi loidringida haujik India lengaki 19 suba Lok Sabha gi mikhal pangthoknaba hotnarakpa si laibak thibani lalna maram oiraga punsiluraba mitei singi apunbagi saktam adu mikhal asina maram oiraga kai khigdra haibaki mipaiba langsai thaunana fawdei lal manungda mikhal pangthokpa langsai thaunana yaningde lal asi losilaba matungda Mikhal pangthokpana achumba oigani lal manungda mikhal pangthoknaba thorang torokpa si India government ki aronba agenda ama leirebra haibaki jungnabale mikhal asi lal loidringaida pangthokpiganu haina langsai thaunana kayarak haijarbasu lengakna nampuda mikhal pangthoknaba central lak amagi mayada lagiba asi miyanabani hantaki mikhal asi lamdam asida pangthoktanaba miyamna mikupna homsingna leibi Sabagi mikhal asida saruk yadanaba hotnaminasi haiba wafamsu mahakna thamki Khetri Rajibna makhatan hai mikhal asi nampuda pangthokhibadi yai mikhal asida mirep oidibasingna mikhal mai pakningbadagi marshal amasung money power sijinarakpada hana leijariba maitegi apunbagi saktam madu kaihelakpa yai tha 13 suraba lal asiki phibam miyamna hendokna khangbirabani irang asi loidriba phawbadi miyamnasu Mikhal asi sakapam thokte saruk yapam su thokte miyam namunna wakal tawbiu aikhogi leijariba apunbagi sakta madu mikhal asina kahandanaba hotnaminasi haiki ngasiki bike rally adu Thawbal amasung Kakching district maru oina silibagi malam pireduna langsai thaunagi convener asina makhatana high district ani asigi assembly constituency tareti outer Manipur parliamentary constituency gi manung chali sit asi ST gi reserve oibana mikhal asida SC tayet asigi voter sing mikhal da mirep oibadi yade vote pibadamak yahali masisu langsai thaunana pendi haibadu lengak ta khangan bani haiki ampuda tawbagi mawangda akoi army mayam ama thajilaktana hauji Manipur da army central government gi army central forces central armed forces lak amagi mathakta yana laigrabani asigumba mayam si gi mateng lawraga election si nampuda tawge haibachi praja singbu singnabani haina langsai thaunana lawjai aduna yariba makai praja maina akoi mikupna hum singna akoi wakhan munna khantaraba matungda election gi matangda khannabiu nainabiu aduga election si yariba makai pangthoktanaba akoi praja singna kodnaminasi Kakching district ki terapisak nate khong area da khujugulai khara lotna thamli haibagi akaknaba paw amu fangbadagi ngasi ayuk pung 3 taba matamda commando unit Kakching amasung Hiangnam police station gi team amadi commando nupi ki team yauna additional SP operation Kakching gi miyeng amadi superintendent of police Thokchom Bikramjit MPS ki asupa miyeng makhada thiba humbagi thabak chathabada SMG carbine ani BR number A6477 amasung 15221891 gi ahangwa magazine sing amasung 36mm-K1A hand grenade mariga fangbangam crate polam singdo makha taba aingi oba thabak lokhatnaba OC Hiangnam PS ta khusinakri hai Nomagi oiba awareness program on forest fire prevention and control under forest fire prevention and management scheme FFPMS for the year 2023-24 Imphal East district ki Sawambong range gi manung chanba Kharason community hall da ngasi pangthokre tharamduda DFO Ganesh Nagaranjan IFS Joint Forest Management Committee gi President S Joykumar Khulgi Hal and Bismo Kharasan Maira Paibi Secretary S Ranita Sawambong Range ki RFO K Raguna Chief Guest President amadi Guest of Honor Sing amadi Wangang Sing oina saruk yaki
DFO Ganesna Fongdokibada Umang Yantatpadi Yade Adubo Umangdagi Fangba Potoxin Karadi livelihood Kidamak Sizinaba Yagani Kunjasingi livelihood Su Pinaba Duga Umangdadi Soktanaba Aduga Umang Su Yokatpa Yanaba Koi Loiba Chingum Thaba Ecotourism Sengatuna Income Laknaba Honabada JFMC gi kuthangda pakhalak payaba thabak singsu pakhat minasi umangkan bahaibasi forest department khaktana ngamloi miyangi mating sangi haiki tharamududa akhang ahi singna forest fair thoktana ba section gadaba amadi forest fair tholapa matamda miyamna lawdaba thaudang singi matangda wangang duna miyam punna khangminaki we should ask them to do from their part, ask them to do their part from their own responsibility. They should feel responsible to the forest conservation, and then it has to come from them. If it comes from them, that is how the forest can be conserved. We cannot force anything to the public, and public cooperation should be it's a mutual thing. Foresters should go along and work along with the public, and then try to see to that the forest is conserved. So with these few words. Lok Sabha election asida miyam nungsibiduna mai paklabadi ahan mathabak oina ngasi state asida thokliba tha 13 shuraba irang ngasi athuba matamda origin puraktuna matam amagi manipur gi apunbagi saktam adu miyam da khusinagani haina outer manipur parliamentary constitution da independent mayor oiriba Dr. Alishan Abonmaina Fongdokre wapamasi Imphal East district ki khabam mataida leiba giving tree campus ta pangthokpa candidate asigi flag hosting gi tharamda haikibani Tharamaduda social worker M. Latif Jalerong Baudigi president Pau Poklung Kamay Yauna Tungan ba district singdaki lakpa furuk kayagi miyoy singna saruk yaki Tharamaduda Dr. Alishan Abonmaina ngasi mahangna elibasi isagi khudong jaba khara fangnaba tholakpa nate ngasi Manipurna chakhwat lamjel gi lamda maning halakliba amadi furuk masel gi marakta khaibung Tanaba kaya sibo semdok ningbadagi tholakpani maram masina karigumba election mai paklabadi Manipur bu tangdu laitaba purakpagi mathakta lamdam masigi education sector agriculture horticulture sports yauna hiram kaya da ahenba mieng changani maram masina awanba Manipur amagidamak miyamna mahakpu support tabiyu haiki Tharamaduda saru yakiba Jalerong Baudigi president Pau Poklung Kamaina Dr. Alishanna Jalerong Furupna Mapungfana Sawatkani Loinana Miyamna Su Congress Amadi NPF ki candidate singda vote piba haibasi Manipur tukaina bahotna bada sokatpani haibasi kaubiga nu haiki get to samhanba singdam amatani habi kholauduna mamang tharaga chatpa Muslim community ki damaktasu corona dagi hauraga ikui kuidana Ramzan 30 days 275 masjid tai mateng pangbi ki Maitai community dasu Naga dasu amad minority damakta electory hajaningi adna noi mayam nung sibiu noi ge support noi ge prayers noi ge advices mayam ki nung siba aduna ai joy oigini hana thajai Haukiba Mars Kuntramatui ki ayukta nong amasung len yauba akanba nonglei nungsitna maram oiraga masagi leinariba yum humdokhibadagi hauzik awaba nangliba Thobal district ki Khongjom Sangai Khongda leiba Thodam Netrajit Singhi Dangasi Wangjing Municipal Council ki Ward number 4 ki hanagi chair Councillor Oiramba Wangjing Kaithel dagi social worker Thoksom Amitabna Thodam Netraji ki mayumda haktengnena chatuna yumthak kupnaba jingaban ama mateng pangkre aikoi awaba taraba matamda amana amagi mateng pangbagi wakhalolda awaba tariba Netrajita mateng panggani haiba wapam Thoksom Amitabna thamki panba yabadi Thodam Netrajit hauzik hingnabagi damak brick farm amagi gari driver oiraga nomgi shuruga chajaba imungni Mahaki lauri yumpham leitre mahangna hauzik leinariba yumpham ado manaunupa amagi inkolda saidanglega macha homga mahaki loinabiga makhoi manga punna hingmin leiminabani mahaki ni haiba low sangam ama leirami nipalongi mamangda lenga ki thabak amagi damak yonthoklaga namkhibadagi hauzik fawba thabak oidna leiri leifam leitabadagi saidanglega yum macha ama saraga mari Leiraki bani adubu laibak tibadi Mars Kuntramathoi ki ayuki angan akanba
ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯨꯝ ꯄꯨꯝꯅꯃꯛ ꯍꯨꯝꯗꯣꯛꯈꯤꯕꯗꯒꯤ ꯑꯋꯥꯐꯝꯗ ꯇꯥꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯔꯦꯕꯤꯁ ꯂꯩꯅ ꯉꯥꯛꯊꯣꯛꯅꯕ ꯄꯥꯟꯗꯝꯗ ꯖꯣꯏꯟꯠ ꯗꯤꯔꯦꯛꯇꯔ ꯚꯦꯇꯔꯤꯅꯔꯤ ꯑꯣꯐꯤꯁ ꯕꯤꯁꯅꯨꯄꯨꯔ ꯑꯦꯜ ꯒꯣꯖꯦꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯆꯌꯥꯇꯞ ꯐꯥꯎꯟꯗꯦꯁꯟ ꯏꯁꯣꯛ ꯑꯄꯨꯟꯕ ꯀ꯭ꯂꯕ ꯆꯤꯡꯐꯨ ꯚꯦꯇꯔꯤꯅꯔꯤ ꯗꯤꯁꯄꯦꯟꯁꯔꯤ ꯒ꯭ꯔꯤꯟ ꯌꯨꯅꯤꯚꯔꯁꯦꯜ ꯐꯥꯎꯟꯗꯦꯁꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯁꯤꯟꯗꯨꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯑꯦꯟꯇꯤ ꯔꯦꯕꯤꯁ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯅꯝꯕꯣꯜ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯏꯁꯣꯛꯇ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯝꯕꯣꯜ ꯚꯦꯇꯔꯤꯅꯔꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯚꯦꯇꯔꯤꯅꯔꯤ ꯑꯣꯐꯤꯁꯥꯔ ꯗꯥꯛꯇꯔ ꯀꯦ.ꯑꯦꯁ. ꯙꯅꯟꯖꯣꯏ, ꯗꯤꯁꯇ꯭ꯔꯤꯛꯠ ꯚꯦꯇꯔꯤꯅꯔꯤ ꯑꯣꯐꯤꯁ ꯕꯤꯁꯅꯨꯄꯨꯔꯒꯤ ꯚꯦꯇꯔꯤꯅꯔꯤ ꯑꯣꯐꯤꯁꯥꯔ ꯗꯥꯛꯇꯔ ꯑꯦꯜ. ꯑꯔꯖꯨꯟ, ꯒ꯭ꯔꯤꯟ ꯌꯨꯅꯤꯚꯔꯁꯦꯜ ꯐꯥꯎꯟꯗꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯥꯛꯇꯔ ꯑꯩꯆ. ꯔꯣꯃꯦꯟ, ꯆꯤꯡꯐꯨ ꯚꯦꯇꯔꯤꯅꯔꯤ ꯗꯤꯁꯄꯦꯟꯁꯔꯤꯒꯤ स्टाफसिंग अमदी अतै वॉलंटियरसिंग यावना इसोककी सोशल डेवलपमेंट इंस्टीट्यूट इसोक अवांग यूथ प्रोग्रेसिव क्लब इसोक मखा अमदी इसोक मनिंग लेकाई क्लब की संगलेंदा मफम अहुम थोकना वैक्सीन कापकी थबक चथदुना इसोक खुलदा लेबा युमदा योकपा हुई चामगा तरानिथोय अमदी हौदोंग कुलहुमदोय वैक्सीन कापथोकी। ngasi यूनिवर्सल फ्रेंडशिप ऑर्गेनाइजेशन इम्फाल वेस्ट क्वार्टर हेडक्वार्टर नंबर 1 लांगथबल फुरामखोंग बटालियन की मनुंग चन्ना लेरिबा मैतै हुयेन लांगलोन सिंतम संगलेन यूएफओ कसामथोंग पुंगजाव लाकपा ब्रांच की मरीरक सुबा राइजिंग डे की थोरम पांगथोखरे। थोरम अदुदा हुइद्रोम बिरला निंगथौजा सोशल वर्कर ना इबुदो पाखंग बयेकपा मालेम की फिराल चिंखतकी। थोरम अदुदा यूएफओ गसिगी वाइस प्रेसिडेंट आर.के. सनापारिहल, सेक्रेटरी जनरल वाई मैराबा अंगोम, होम सेक्रेटरी एल. लोयुम्बा, फाइनेंस सेक्रेटरी एल. टायरेंट, ब्रांच असिगी मेंबरसिंग अमदी मफम कयादगी लाकपा मेंबरसिंग सरुक याखी। लमदम असिदा इयू अवाटपा लैरिबा असि खरंदोंग ओइरबसु मेंखतनबगी पांदमदा एमपीजी मणिपुरना लेपना चथरक इ कथोपगी सरुक अमा ओइना ngasi जेनिम्स ब्लड बैंकता ब्लड डोनेशन कैंप पांगथोखरे। आरामबाई इलस्ट्रेशन अमदी शेयर एंड केयर फाउंडेशन के खुसमनदुना एमपीजी की मेंबर असांगबम लुवांगंबागी मपोक नुमित का मई लेना पांगथोखिबा ब्लड डोनेशन कैंप अदुदा जेनिम्स की मेडिकल इंचार्ज डॉक्टर कोनसम सुरजित यावना पुना डोनर कुंथ्राना पीकी। थोरम अदुगा मई लेना डॉक्टर सुरजित ना हाई इ मुहुत छिनबा याबा अमत्ता लेते इ सिजनबगी चांगसु लेप लेतना वांखलकली। हाना हॉस्पिटल अनि अहुमदगी इ मथौ तारंबा अदु लमदम असिदा हॉस्पिटल निफुगी मथक्ता लेयकपासिना इ मथौ यामना हेंगलकपदा नतना तंगाई फदबा अमसु ओइरकली। मियामना इ पीबगी चांग चादा कुंथ्रा माथोइदगी हेन हेंगलपा ngamdri matam खरगी ममांगददी चादा यांखै फावबा यौरमकी लोनेना युमथंगनरिबा स्टेट त्रिपुरा मिजोरामना चिंगबा स्टेट चिंगददी चादा मरफुतरा फावबा यौरी। अदुबु लमदम असिगी मियामनासु ब्लड बैंकसिंग अमदी इ पीबगी कानबा तपना तपना खंगनरकपना डोनेशन इ पीबगी चांग खरदी हेंगलकले मसिमक चाउथोक्तनिंगनि हाइनसु फोंदोकी। ngasi di marki paudum pijaba matang asida losinjari miting tabiri musimbu khurumjari।